Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Rajapal Ajoy Kumar Bhalan hairi, leibag asidagi akaknaba matamgi manungda TV lena pum muthanaba sarkar na lepa leitan honari. Rajya Sarkar ki sel thumga mari lena balwai sangsing tha asigi kunmaphan kunthra amadi kunthra mathoi numit humni asi suti tharoi hairi. E-Seba Kendra ki thabak thorum sing miyam da ningthini yohonba ngamnabagi pandamda E-Seba mobile bus ngasi hongdokre. Manipur da maram sadana khul masing khelgali basi yengsinbaga loina mapung phaba NRC sana hanaba Rajya Sabha gi MP ining thole semba sana zawbana Rajya Sabha da pukhatkrai. Amasung Kendra ki Electronics amasung Information Technology Mantri Asiri Baisnol hairi malemda 5G puthokada Bharatna malemgi oina anisuba mafamda leire. Rajapal Ajoy Kumar Bhalan hairi leibag asidagi akaknaba matamgi manungda TV lena pumuk muthanaba sarkar na lepa leitana honari. In kumsa lisingani kunmanga phobagi manungda TV lena leibag asidagi muthanaba honabada thamliba aikoi pumnamaki manglana adu mangphauna hanaba asa amaga loina honaba tai. Imphal ki Raj Bhavan ki Darbar Hall da ngasi pangthokiba nipu mari suba malem ki TV lena numit thorom da sarub yaratuna Rajapal na hai Pradhan Mantri Narendra Modi ki TV Mukta Bharat mangphauna hanaba honabada aikoi khuding magna azobo thodang lobagi tangai phataba lei. TV lena muthanabagi pandam da sangsilipa numit samani ki campaign manungda Manipur ki tongan bazila tarukta haukiba December 3 tagi huduna punna miyoi lakh amarom lena asil laibana khangdoknaba sanging tobagi thabak sathaki maduda miyoi samri TV na naba thengnaki yumthong sangduna sanging tobamadi laying bagi thabak su manung hanjinba mafam singda sathaki aikoi pumno mangna TV lena muthanaba sangsilipa khongsang asi saruk ani henganna siksinaba wasak minebaga loilana male masi TV lena leitaba male amma ohena bohona mine se hainasu Rajapal na makhata na phongtokhi. TV continues to pose a grave challenge globally and in India. The film also showed that Manipur also is part of that thing. Despite being preventable and curable, it remains one of the leading causes of death worldwide. In India, which bears the highest TB burden globally, we are acutely aware of the devastating impact this disease has on individuals, families and communities. Today is also a day of hope, a day to reaffirm our commitment for eliminating TB by 2025. It's a challenging task, 9 months plus of the year remaining with us. It's as envisioned by our Honorable Prime Minister Shri Narendra Modi ji and by launching the TB Mukt Bharat initiative. Manipur University ki College Development Council amadi mahut bibhagna punna sinduna amot akai ningthina loisenba amadi isagi thongtang haiba hiramda nongmagi oiba media sensitization workshop ama University asigi committee room da ngasi pangthokre. Thormatu da saru yakiba Directorate of Environment and Climate Change ki Director Dr. Taurangbam Brajukumar Singh na hai miyoi bana puthorakpa makhal makhagi amot akai sing asi mafam sana loisena bohonabada mepum khuding maki asobu thongtang lei. Aikhoina kanatre haina hundoklaba polamsing amuk hanna atopa kana behiramsing da sizinaba yaba polamsing onthoknaba honabagi tangai phataba lei. Magna hai amot akai puthokpagi sang ningthina hanthanaba honabana akoibagi phibamda soonbagi sang hanthanbada mateng oigani. Hiramasigi matangda sarkarna lokhalaliba khumthangsing da su miyamna angam mateng pangbinaba appeal tawratuna Sri Bazar Kumar na hai. Waste can be reused again. Waste can be treated as a gold, or waste can be converted into wealth. So the mean of waste macality, I wanted I am how I wanted Canada, Amadi Atopa, second person or third person, the Canabo Ekibadu West Irish. Sigi concepts for a candidate of the Honorable Prime Minister under the Yagi policy, life LIF, Mission of the Macau, Satrapoina, Saplay Academina, Yam Salvo focus of the realization. Thormaduda Manipur University ki Vice Chancellor Professor N. Lokendra Singh Mahud amasung IPR ki Director Ngangom Uttam Paumi Singh amadi Mahiroi Singh na saruk yakhi. Manipur University ki Department of Chemistry amasung MU Chemistry Alumni Association ani na punna sinduna Emerging Challenges in the Frontiers of Chemical Sciences haibihiramda numit nini sathagadaba ahum suba zati thaki mifam ngasi Manipur University ki auditorium da hokre. Thormadu da saru yakhiba Manipur University ki Vice Chancellor Professor N. Lokendra na hai. When he first started, there were 2-3 courts.
One is from Bhagavad Gita, another is from the Bible, and the third is from some other scripture. So even in those days, we used to think that at the higher level of sciences and knowledge, all the discipline merged at the higher level, because all these disciplines are trying to explain the unexplained natural and physical phenomena, and the more human society, human knowledge advances, the more unexplained and unknown aspects of natural and human phenomena. Maibam Aduda University singi resource person singi amadi tongan ba college singi oza amadi mairoi singna saru yaki paugi marak thana atenba break ama. Chummi lale haiba chapchana khangdriba I pausing social media da hathu na hektamak thagat loidabani atop miyoi singdasu sandok loidabani aranba I pau amasung tokngana kanaguma singi ikai khumnaba madi punsida natraga khunaida amuk hana samjinba menkhatpa ngamloroidaba mangjaba thoanba yai aranba samjin sajanba I pau amadi tokngana leibaki apunba saktamda amadi jati kangup singi marakta akaiba thoalakpa yai Thaudang khangna social media sizinasi isagi thaudang khangba citizen amamam oiminarasi Haijariba Directorate of Information and Public Relations Government of Manipur Tabiriba pawasi Akaswani Imphal dagini Raja Sarkar ki sel thumga mari lenaba loisang sing tha asigi kunmapan kunthra amadi kunthra mathoi numit humni asi suti tharoi hairi Senba sahi lising ani kunmari kunmanga ki thabak thoram sing loisangada maramna autonomous body institution corporation society amadi board sing hariba numit sing asida suti tharoi masigi mathakta raja sida leriba public amasung private sector bank sing su hariba numit sing asi suti oiroi masi general administration department thokba cherol amada haibani E-Seva Kendra ki thabak thoram sing miyam da ningthini yahunbang ngamnabagi pandamda E-Seva mobile bus ngasi hawdokre High Court of Manipur amasung Manipur Judicial Academy na punna sintuna lamdamasida ahanba oina E-Seva mobile bus hawdokpani khongthang asina court ki thabak thoram singda khongjel yang na thabak pangtokpang malagani Manipur Legal Services Authority amati District Legal Services Authority ki khuthangda E-Seva mobile bus ki khongthang asina miyamda ain ki oiba tabuk thoram sing lemna phangangani miyamna ain ki oiba thabuk thoram sing filing ki khuthang de pikhalpa yagani masung miyamna case lepa masung traffic salan kakpada virtual court ki khuthang da kakpa yaragani Manipur ki Rajya Sabha MP iningthau leisem basana jawbani ngasi Rajya Sabha da Manipur ki tongan ba hiram sing ki matang da wafam kya pukhatkre Pukharkiba wafam sing manungda Manipur ki jila sing Kangpokpi Tengnopal Sandel Surasanpur amadi Pherzolda ingkumsa lisingama samapan humapan dagi lisingani kunmari phawgi manungda khul sanipan marbudra humdoi hengatle masi sei yankhai asigi manungda hengelpam thokpa sang dagi yamni helabani masi Manipur da leriba kanglup amagi miyoi singna rajniti ki khudong saba phangna bahonabani Bharat ka Myanmar ga lona ba mafam ama oibigi kudong saba lauraga kanglup amagi miyoi singna ain kaine mitop kaya pusilagli masina raja sigi tongan ba kendra singda missing kane hingritpigi samasya ama mayognari maramatuna raja sida delimitation ki thabuk thorum tawjirngeida ingkumja lising ama samapan yankhai mathoi de yumpham oiraga NRC tawthokna ba ening thau sana jawbona sarkar gi pungning singsinki Masi khaktana Manipur ki yellow mai sing kanduna thamangam gani natrabadi iramda masida leiriba miyoi singi tungi maraibak kari oigadagi haibadu khangmangam laroi hairasu mahangna sarkar gi pungning singsinki Numit mangani ki oiba North East Dance and Music Festival ki marini sanba numita lamdamasi ki sangnai ba tangkhul seisakpa Padmasri Guru Ruben Masangban utkiba iseng nomai ki thorumna ayengba miyoi kayagi pungning sumatki Rhythms of Manipur senduna Manipuri jagoi marup ki Golden Jubilee stage da ngasi utkiba Guru Ruben Masangba ki phausu isei amati atai isei singla ayengba singi pungning singsin bangamki ngasi ki thormadu Manipur ki state song Sana Lebak Manipur haiba isei asisu fusion tawduna Rhythms of Manipur na utki festival asi kendra ki culture mantralay ki santhang makha de sinbani Social Justice amasung Empowerment Mantralay ki makhada Department of Empowerment of Persons with Disabilities na sinduna ngasidagi Imphal West Jilla gi Dibyangjan Singhi Purple Fest lising ani kun mga Dhanamanjuri University ki Commerce Hall da hokre
Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities ki puna sinba thoramasida State Commissioner for Persons with Disabilities ki President W. Bidhari Singh amasung Dhanamajuri College of Science ki Principal M. Bhubaneswari Devi saruk yakhi. केंद्र की कल्चर मंत्रालय अमसुंग नेशनल स्कूल ऑफ ड्रामा नई दिल्ली की मियंग मखादा खा मणिपुर हिंदुस्तानी संगीत महाविद्यालय कक्सिंग ने सिंधुना फेस्टिवल ऑफ संकीर्तन एंड फोक डांस की थोरम कक्सिंग द लेबा एमएमएस जीनियस एकेडमी तक ngasi पांगथोखरे ngasi की थोरम अदुदा विद्यालय सिगी महिरोइसिंग न उल्पा संक्रीतोन की नुपा अमदि नुपी पला माइबी जगोय अमदि अतै थोरम कयाना अयंग बसिंगी पुनिंग सिंसिनखी. मणिपुर स्टेट कमीशन फॉर वीमेन MSCW अमसुंग All Santhal Women Development Association के खुसम दरगा नुपी की मायोग तचतब हिंसा हाइबे हिरमदा नोमगी ओइबा मियाम बुनिथी ने खंगन बिगी थोरममा इम्फाल एस के संथाल बाजार दा ngasi पांगथोखरे थोरमदु दा पुन मियोइ चामा कुन सरू याखी. MSCW की चेयरपर्सन थुमलिप तिमलिंग फंग मोनसांग यावना कमीशन असगी थोमी कया सरू याखी. लियांगमै नगा कटिंगमाई रुवांगदी मणिपुर सिंधुना माइरोइसिंग ओइबा सुनबा सिनफम खनबा मदी CUET की मतंगदा निंगथी ने खंगनबगी थोरममा कंगला तोंगबीदा लेबा लियांगमै बैप्टिस्ट सेंटर चर्च दा ngasi पांगथोखरे ngasi के थोरमदुदा माइरोइसिंगना माहि तमलिंगैदा सुनबा सिनफम करमना खनगनी हाइबगी मतंगदा रिसोर्स पर्सन कयाना वांगांखी. लाइरिक पाबगी हैनबी थंबा मदी मतम लिंगना सिजनबगी मतंगदा डॉक्टर धनबीर लाइश्रमना वांगांखी. केंद्र की टेक्सटाइल्स मंत्रालय की डेवलपमेंट कमिश्नर फॉर हैंडलूम्स की मिलियंग मखादा हटकरगा मेला पांगथोकलगनी. मणिपुर हैंडलूम अमदी हैंडीक्राफ्ट डेवलपमेंट कॉर्पोरेशन ने सिनबा मेला असि मथंग थादा पांगथोकलगनी हैरी. हैंडलूम हैंडीक्राफ्ट KVIC लेमोन की पोथोक पुथोकपा स्टॉल हुंफुरोम हांगनी. लमदमसी की खुत्सा हाइबा मियोसिंग ने पुथोकपा पोलम सिंह हेना पामना हनबा मसुंग राइजसी के सेल तुंगी पिबम फगननबा मियामना मेला असि सरुक याबिनबा मणिपुर हैंडलूम अमदी हैंडीक्राफ्ट डेवलपमेंट कॉर्पोरेशन ना अपील तौरी. आकाशवाणी इम्फाल की पाउ ताबिरी. केंद्र की इलेक्ट्रॉनिक्स और इंफॉर्मेशन टेक्नोलॉजी मंत्री अश्विनी वैष्णव हाइरी मालेमदा 5G पुथोकपद भारत ना मालेमगी ओइना अनिसुब मफमदा लेरे. नई दिल्ली दा पांगथोकप थोरममदा मागना हाई सरकार ने लेपलितन होनबदगी तोंगान तोंगान सेक्टर सिंगदा अवनब कया पुरक ngамले. मागना हाई लम असिदा तोंगान तोंगान सेक्टर सिंगदा लुपा कोटी लाख 13 की सेनफम थादखरे. हौजिक सानबगी पाउ देविका सिंगथामदगी. Tara-taret suba Manipur State League Lishing Ani Kunmari Kunmangagi ngasi sanaki ba matchingda Football Club Lamjauna Kainau Library and Sports Association bu Panjal Taruk Amada amasung Athletics Football Club na Sangai Heroes bu Panjal Amasino da Toykre. Ahan ba Samurau Chigong Trophy 9-man A-side Village Open Football Tournament Lishing Ani Kunmangagi ngasi sanaki ba matchingda PUFC Pungdongbam na Saipo FC Kaibi bu Panjal Mari Amada YWA Wangoina All-Star Kiamgaibu Panjal Nipan Tareta amasung RFCC Kainauna NCP Mayang Imphal bu Panjal Ahum Sinoda Toykre. District Sports Association Bishnupur gi mityeng makhada Isok Football Club na sinba ani suba H Panthoibi Devi and H Tomba Singh Memorial Under 13 Boys Football League ki ngasi sanaki ba match ta Youth Welfare Association na Kraw bu Panjal Nipan Ahum da Toykre. Manipur Horse Riding and Polo Association Imphal na sinduna ahum suba Chita Mohini State Women's Polo Cup Lishing Ani Kunmanga hayeng Imphal gi Mapal Kangjay bungda pangthoklagani. Ani suba Kakching Tabam Kunjabi Sharma Memorial League kam Knockout Kendra Wise Kang Tournament Lishing Ani Kunmanga gi ngasi sanaki ba match ta Thangmaiban na Wangoi bu Panjal Tara Nipan Tara Tarukta Thoykre. Ani suba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament Lishing Ani Kunmanga gi ngasi sanaki ba matching da Cyclone Thangmaiban na UCC Kwakaithel Moirang Purelbu wicket nipanda amasung YWC Langthabalna LCC Lamsangbu wicket tarukta thoikre. Dwijamani. Aroibada maroiba pawmu. Raizupal Azoi Kumar Bhalan Hairi. Leibag asidagi akaknaba matamgi manungda TV lena pumut muthanaba sarkarna lepalaitana honari. Raizu sarkar ki sel thumga mari lena baloisang sing tha asagi kunmapan kunthra madi kuthra mathoi numit humni asi suti tharoi hairi. E-Seba Kendra ki thabuk thorum sing miyam da ningthini yohonbang ngamnabagi pantamda E-Seba mobile bus ngasi haudokhrai. Manipur da maram sadana khul masing hengalali basi yengsinbagal wenena mapung phaba NRC sana hanaba Rajya Sabha ki MP ining thole se masana jawbana Rajya Sabha da pukhatkrai amasung
केंद्र की इलेक्ट्रॉनिक्स अमसुंग इंफॉर्मेशन टेक्नोलॉजी मंत्री अश्विनी वैष्णोन हाइरी मालेमदा 5G पुथोकपदा भारतना मालेमगी ओइना अनिसुब मफमदा लेरे पाउ लेजरे।